Venezuela amadi US ke marakto war haukhre haida lawrasira asum asum torambadagi si na ba yorakle si bagi pautare series Venezuela ki makoi taramathoi ni Donald Trump na masigi ofum se public miam da hai ki tawtok ase thokra matungda aduga masigi case se Venezuela ki lendana te samudra tani Venezuela ki manakta Caribbean Ocean da Donald Trump ki announcement adugi matungina drug pudana makoi thorakpani hairi makoi to trend de argwa haribu keng asigi damaktani shini video visual the report ado speed the thousand lakh lengai US military na attack tawki mathak makta ship adu gi mai makta pan ki explosion oibu u ki yawram sing chatre adu US ki kanasu shock pande nothing loss Donald Trump ki wadi Venezuela dagi US ta ngasi dagi tanati hana dagi asigum illegal poche drugs narcotics asigum se supply tawsin tuna talak libani masi security threat ni US ki oina hojik makoi gi navy sing Caribbean Ocean asida presence ni leidise masigi thodok asigi matung de Venezuela ngang nin khongam gani US ki state secretary Marco Rubio na social media da post am sutor ki ma da haidi strike ado South Caribbean Ocean da oikibani adu exact location dimension tawde sini Donald Trump na social media da operation adu ki video matek amusu share toraki madu da Venezuela ki boat adu ki footage amadi explosion oikibagi moment adu yauri makoi ki boat ado engine bari pan bani hai Donald Trump na hai ki madu da drug than yauri sini masi na koi na su ugani amadi khangani an hai ki Caribbean Sea da Venezuela ki movement kari no masi US ki aircraft kharani deki yengsin tuna madu surveillance tawtuna laisini aduga strike ase attack helicopter natrag MCQ-9 drone use to koi kani hairi hairiba boat ase cartel boat kawisini US na haikre masina loitre asugumba cartel boat and truck tindokni toriba masi urate attack to kigani tungda sudor kanisini ningseng biabadi thodok asige nongma mangda Venezuela ki president Maduro na press conference amada haikibani Venezuela peace pame aduga makoi gi military na US ki response tawgani karigum US na attack to silaglabadi masiga kona na US na aggressive torabadi public ta even arm sing chinani haikibani mana makhata haiki handaki phibam se 100 years sigi manungda continent asida ahan treat ni hojik Venezuela da onsi laga military ship nipan aduga missile lising amka channi amati nuclear submarine amaga target tawduna question leptuna dairesini president Maduro na khud tilaga haiki US ke masigi thabak ase criminal ni immoral ni amati injustice oiba thak ni agarigumba makoi target torokbati public ta arm sinnabai tamakta declare torokani sini aduga loina makoi ki military na confront tawkani sini hojik Venezuela amati US ke marakta kari torokadaba khagde makoi Venezuela digi out thambada samudra di attack to hore tramathoi siba Venezuela national di siba hore Venezuela ki side tagi masigi kari response lakadori brahmadu ti tungda khangani hoju phawbagi ti karim tawdri adubu Venezuela ki president Maduro na hai maldi makoi su ready ni makoi ki army confront tawni amati public tasu kuchuklai sinaraga sok nani amati ekoi da treat to sila laga ekoi hekatumin da laibi yaroi hai basi hai Venezuela si am phajaba North America ki am country mani si am phajai chini makoi ki land sing ase land view yam phajaba aduga masida Angel Falls kaina yam chorba yam awang pa amasu leibani prithibi phawba ma masiga loina mi sing ase amna saktam chudam phajai Venezuela ki nupi sing ase ekoi ki Miss Universe Miss World phawbusida makoina nation punamakta masing hena thakwa laisini so hojik kari rak pakhagdi masiki pafam asimati hojik tarisini